Rakesh Moirangthemna direction piba Manipur short film Pe haibadi Satin haiba film asi Kalasitiram National Film Festival lisingani kunda utnabagidamak nominate tawrkle. Film Festival asi Joyti Chitrabon Film Studio Guwahati da lakliba March taruktagi Nipan phawba chathagani. Haiba short film asi mamang sahida pangthokiba taret suba Brahmaputra Valley Film Festival da su mana phanglakhiba galoinana tongan bai India da pangthokiba Film Festival kaya da su utluraba film amani. Ngasi Joint Action Committee for Safeguard of Indigenous Manipur People Silchar Assam ki Chairman Dr. K.N. Chan Singhana luchingba team amana Mapan Manipur da lairiba maru oina Assam da khundariba Manipur singi awaba amadi khudong chadaba kaya singi matangda Manipur ki Chief Minister N. Biren Singhaga unanaba Silchar dagi Imphal gi damak khongsa lakre. Khongsat asigi matangda jeribam da ngaihak palamlaba tungda Imphal gi damak khongsan kre. Committee asigi mihut kangbu asina ngasi numidang Manipur ki Chief Minister N. Biren ga unaraba yari. Myanmar da India ke ambassador oina thabak purambata natana Nagaland ke Chief Secretary loinana Arunachal Pradesh da matam adugi North East Frontier Agency ki political officer oina thabak puramlaba Padma Shri Major Bob Kathingi chamaga nipalak suba mapok numit ki ningsing thoram ngasi IGR South ki mityeng makhada Manipur khida leiba Valley View da ngasi pangthokli ningsing bayai madudi Major Bob Lating Masagi sahi humdranipan suba matam haibadi lising amaga samapan matpu taragi January tara nithoi da nongaki. Citizenship Amendment Act ki mayok da sangsin kiba tongan ba khongjang singi manung chana Delhi gi awang nongpok thangba saruk da thokhiba thodok sing da puna miyoi kuntranipan asigi manung da miyoi kuntramari amadi JTB Hospital da laikan na bangam dana laikhidabani hairi. India amadi Myanmar anigi marakta hojik Myanmar ge awang thangba sarukta lairiba Rakhine State ta makhoi gi sel thungi phibam phagat hanabagi damak laibak anigi marakta yana cherol ama sign tawnakrai. Hairiba yana cherol asi laibak asta numit marini gi khongsatta India da thunglakhiba Myanmar gi President Win Mint amadi laibak asi Prime Minister Narendra Modi ga sign tawnakhibani. Ningsing bayai madudi Rakhine State tagi masing yamlaba Rohingya kaya Myanmar army na chatharakba thong amada Rohingya sing yumthang naba Bangladesh da lanjal laktuna laikhibani. Microsoft Corporation na mathangi thada pangthokadaba gaming conference amabu hawjik malemgi oina thengnariba coronavirus laichet asina maram oiduna toklagani haina laukthokraba tungda Facebook Incorporated nasu company asigi chahigi oiba developer conference toklagani haina ngarang laukthokre panbayai madudi laichet asina maram oiduna mamang thada pangthokadaba Mobile World Congress ki chahigi mifam yaithokpa laikhrabani.